मरुओइबा पाव मैतई अमदी कुकी की लैरिबा सिविल सोसाइटी ऑर्गेनाइजेशन सिंगी तोंगान तोंगान बा मिहुत कांगबु सिंग याउना ngasi न्यू दिल्ली दा नाकल अहुम की वारी सानख्रे चुरचानपुर डिस्ट्रिक्ट की न्यू जोवेंग विलेज ता हुई न चिकपदगी संतोकन बा रेबिस लैना संतोरक थेंगनबदगी डिस्ट्रिक्ट मजिस्ट्रेट चुरचानपुर न कंटेनमेंट जोन नि हाइना लाउथोख्रे अमदी मणिपुर दगी एमएलए कयाना सरुक यादुना गुवाहाटी की रुकमनी नगर ऑडिटोरियम दा पांगथोखिबा अहानबा आसाम स्टेट लेवल हुन थादौ कल्चरल फेस्टिवल 2025 हौदोख्रे मयाम खुरमजरी आयस्को मीडिया बुमी एंग ताबिरी बख्वाई पुनमक पै पिंकी ओक्रमना तरामना ओक्चरी पुंजासी फाउबगी मरुइबा पाउसिंग पिजरी मैतई अमदी कुकी की अनी की मरकता लैरिबा सिविल सोसाइटी ऑर्गेनाइजेशन सिंगी तोंगान तोंगान बा मिहुत कांगबु सिंग याउना न्यू दिल्ली दा नाकल ओहंगी वारी सानख्रे पनबयाई मदुदी ngarang ayuk यूनियन होम मिनिस्टर अमित शाह नसु पार्लियामेंट की राज्य सभा दा फोंगदोखिबा वाफम अमदा मणिपुर दा थोकलिबा कांगलुप अनि की इरांग असि लोइसिननबा कांगलुप अनिमा के मिहुत सिंगा पुन्ना फमिनदुना अहुम सुबा अमदी अरोइबा तांककी ओइना न्यू दिल्ली दा वारी सानरगनी हाइबो वाफम थंबा लैख्रबनी मिनिस्ट्री ऑफ होम अफेयर्स न सिंधुना ngasi ayuk pung 13 dagi nungthilgi pung 3 fauba न्यू दिल्ली दा famkiba माइके अहुमगी मिफम अदुदा कांगलुप अनिमकी मिहुत कांगबु सिंगना अमत्ता ओइना यानादुना पुन्ना वारेप तरुक लौखी वारेप सिंग अदुदी माइके अनिमकी सीएसओ सिंगना मसा मसागी फुरुपचा सिंगदा अपील तौदुना वरी सानरिबा अतोपा फुरुप की मियोय सिंगदा टारगेट तौदुना पामदबा थबक सिंग चथ हंदबा अमदी करीगुंबा असिगुंबा थौदोक थोगलकपदा चेनरिबा मियोय सिंग अदुगी मथक्ता चपचाबा एक्शन लौखटपिनबा मरी लेनबा अथॉरिटी सिंगदा तक्सिनबा आइन यादबा मओंगदा थमलिबा खुसु खुलाई सिंग पिखलकनबा गवर्नर न खंगनखिबा अदुगी मतुंग इन्ना सीएसओ सिंगना मखाताना मतेंग पांगबा नेशनल अमदी स्टेट हाईवे सिंगदा अयत अपन लेतना चतोक चसिन तौबा याननबा होटनरिबा सिदा मरी लेनबा अथॉरिटी सिंगी मतेंग पांगबा लांजेना दुना लेरिबा आईडीपी सिंगबु मसा मसागी युमदा हंजन हननबा होटनबदा माइके अनिमकी मियोय सिंगना अयत अपन पीदबा इरांग असिना मरम ओइरगा सोथा होरबा मफम सिंगी चावखत थौरांगी थबक सिंग अथुबदा पाइखतमिनबा गवर्नर दा तक्सिनबा अमदी नाकल अनिगी मरकता मतम कुइना चयेत अदुना लेरिबा इशू पुमनमक मिनिस्ट्री ऑफ होम अफेयर्स ता पुखतपगा लोइनना वारी सानदुना वारोइसिन अमा पुरकननबा होटनबा हाइबा सिनी ngasi famkiba maikai ohumgi wari sanaba duda maitai furup ki oina all manipur united club organization amuko gi president Fairoizam Nando Luwang yauba mihut ahum amadi federation of civil societies folks ki president in charge BMI mayauba mihut ahum haibadi punna miyoi taruk saruk yakhi नाकल अमदना मार इन पी अमदी कुकीजो काउंसिल की अपुनबा बॉडी अमा ओइरिबा जोमी काउंसिल की मियोय निपान साबा मिहुत कांगबु अमसु मिफम असिदा सरुक याखी नाकल अहुम की मिफम असिदा मिनिस्ट्री ऑफ होम अफेयर्स के माइकैदगी नॉर्थ ईस्ट के एडवाइजर AK मिश्रा याउना मिनिस्ट्री असिगी ऑफिशियल खरसु सरुक याखी पनबयाबदी ngasiगी मिफम अदुदा लौखिबा वारेप सिंग अदुगी मतांगदा खन्ना नैनबदा कुकीजो गी मिहुत कांगबु सिंगना कोऑपरेशन निंगथिना पीदबदगी AK मिश्रा अमदी MHA की ऑफिशियल सिंग पेनखिदे हाइरी नाकल अमरोमदा ngasi न्यू दिल्ली दा famkiba ahum suba amadi aroiba tangkaki maikai ahumgi wari sanaba asi यूनियन होम मिनिस्टर अमित शाह ना हंतक पार्लियामेंट सु थमकिबा वाफम अदुबो अचुंबा सकननबा होटनबनी हाइना कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमिना मराल सिरकली कोकोमिना ngasi थादोरखिबा चेरोल अमदा मखा तारदुना यूनियन होम मिनिस्टर अमित शाह ना मणिपुर दा थोकलिबा इरांग असि कांगलुप अनी के मरकता थोकपा इरांग खक्तमक ओइना उहंदुना हाई कोर्ट ना मैतई ना तालिबा ST स्टेटस की डिमांड की मतंगदा डायरेक्टिव अमा पीखिबा अदुदगी थोकलकपा इरांग ओइना उहननबो होटनरी अमित शाह ना इरांग असि कांगलुप अनी के मरकता थोकपा इरांग खक्तमक ओइना पुथोकननबो होटनबदगी इरांग असि के असेंगबा हौरकफम ओइरिबा तुंगदा अचौबो खुदोंथीबा थोकलकपा याबा फिबम अमदा लैरिबा असिबु थौसादबगी थौंग अमनी असुमना सेंटर न कुमजा 2005 दा खुद येकपिनखिबा सस्पेंशन ऑफ ऑपरेशन गी याना चेरोल अदुगी मतेंगना चिनकुकी नार्को टेररिस्ट सिंगदा तोंगसिंदुना प्रॉक्सी वॉर अमा चथरी असुमना इंडिया लैंगाकना इरांग असि मिचंग मिखाई नाइदना
Sangtainabagi mahutta nakal amada tongsinduna irang asida sarukyari. Maram sing asina achumba wahanthok leiba mifam ama sinduna irang asigi waroisin puraksi hairabadi wari sanadringegi mangoinana suspension of operation loisinduna irang asigi asyengba haurakfam oiriba issue sing hana loisinba mathau tai hairi. Churachandpur district ki manung chana leiba New Zoveng village ta huina chikpadagi santokan ba leina rabies ni haina chingnaba case khara thengnarakpadagi district magistrate Churachandpur na hairiba mafam adubu containment zone ni haina lauthokre. District veterinary office Churachandpur gi joint director na direct asigi District asigi Deputy Commissioner da pikiba report amada January amadagina mamang tha faubada haibadi March tha faubada Churachandpur District Hospital da huina chikpagi patient Chamri gani futaret layeng ba laki haiba wafam fomdoki masina maram oiraga ngarang district magistrate na Churachandpur gi New Zoveng haina khangnariba mafam asibu khudaktagi containment zone oiragani haina lauthorakhibani District Magistrate asina ngarang thokiba order amagi matung inna Epidemic Diseases Act 1897 gi makhada mafam asida mi chathok chasin tawbada athingba asi thamkibani hairi district asida leiriba hui amadi haudong khudingmakta district veterinary department gi maikaidagi hida kapthokpagi thabak Kudaktagi paikhatnanaba yathang thokibaga loinana maram chadana kana amatana hui amadi haudong puduna chatpa yaroi masigi mathakta district asigi manungda makhal amatagi Chana bani haiduna hui yon ba yararoi hairiba yathang asi ngakna chatnanaba police amadi veterinary official singna thabak paikhatkani karigumba hairiba yathang asibu indaba singi mathakta Bharatiya Nayas Sanhita gi section 292 amadi 293 gi makhada chairak phangba yai hairi Churachandpur district ki manungda leiba hui loiriba imung singi miyoi singna khudakta anti rabies hidak kapthokadabani haina order asina palakli BJP na luchingba mamangda lairamba laingakta yauramba MLA kayana ngarang Guwahati gi Rukmani Nagar Auditorium da pangthokiba ahanba Assam State Level Hun Thadau Cultural Festival 2025 ta sarukya khre ngarang gi thoram aduda Bisnupur Assembly Constituency gi BJP gi MLA Govindas Konthaujam Moirang Assembly Constituency gi MLA Thongam Santi Kakching Assembly Constituency gi MLA Mayanglambam Rameshwar Nungba Assembly Constituency gi MLA Dinganglong Gangmaina Chingbana Sarukyaki Thadau Community International Thadau INPI Manipur Amadi Thadau Students Association General Headquarter na Sinduna Pangthokiba Hun Thadau Festival aduda Assam gi manung chenna leiriba Karbi Anglong Dima Hasau Autonomous District tagi amadi NC Hills tagi Thadau kayana sarukyaki Thoramaduga mari leinana Thadau Furup ki luchingba amasu oiriba loinana BJP Manipur gi wangangloi T Michael Lamzathang haukipna haikibada kum amagi anauba marumarang thaduna Mayol chongkhalakpagi harau tayamba Thadau singi ina khullaba chatnabi adubu utpa thauramni haiki Assam manungda Thadau Furup asi yelahumi ama oina leirakli amadi Thadau singi top topa saktam adu utpaga loinana Thadau Furup asi kukini haina miyamna lana uriba adu malemgi miyamda Thadau di kuki nate haibadu khanghananaba amata oina punsinduna thauram asi pangthokpani haiki Today is a momentous day for the Thadau indigenous tribe of Assam. So we all came together to unite and to celebrate our long lost Thadau cultural identity called Hun Thadau Cultural Festival. It is a festival celebrated in the month of spring. It's a spring festival, and it is a celebration of the sprouting and germination of seeds which we have sown. The Thadaus of Karbi Anglong, Thadaus of Dima Hasau, Thadaus all over the world have come together to revive the long lost Thadau cultural identity. We came here to motivate the Thadaus of Assam who have been rooted with the history and the culture of Assam state.
Bolero amada lakba masakhangdaba mioi kharana patsoi part 4 da leiba laitonjam dilit koba mioi ama faduna pukre haiba pau ama fangbadagi maduga mari lenena Manipur police na chathakiba thiba humbagi thabak amada pambaina luchingba UNLF ki mioi ani fagat pangam khre hairi fagatlaba mioi ani adudi Nambol Foijing awang leikai dagi khundrakpam Rakesh Singh alias Thomba amadi khundrakpam Charles Kawi hairi Makhoi animak laikai asimak da leiba khundrakpam inauton kauba mioi amagi yumdagi fagat khibani makhoi anina faduna puramba mioi adusu police na kankhre hairi Bisnupur district ki Kaibul Lamjau police station ki manung channa lairiba Lai Soi Chingdagi ngarang security force na khusukulai kaya fagat khre khusukulai sing atuda magazine ka konana SLR rifle carbine machine gun 303 rifle double barrel nongmai maru sing VP helmet tear gas cell tear smoke grenade number 80 grenade BP plate BP jacket baofeng set camouflage pant na chingba sing yauri Nakalamadana security force nangarang khongjom khevaching manak tagi lona thinkraba lalhulup KCP PWG gi mioi ama khutlai ga kona na fari hairi faraba mioi adudi ahong sangbam naubi singkawi leifam khongjom khebaching adumaktadagi ni hairi mangondagi magazine ga kona na M20 pistol amaga maru ani amaga fangle hairi nakal amaromda makhata na chathakiba operation amada security force na KCP PWG gi mioi amaga su khurai kongpa laisram lekai dagi fagatki fagatlaba mioi adudi maibam tomba singh alias loya leifam thobal tentha khunjau hauzik na khurai kongpa laisram lekai da leibani mahaki mafam dagi 9mm gi pistol amaga maru taruk yauba magazine amaga fangle hairi All India Coordinated Research Project AICRP ICAR Indian Agricultural Research Institute New Delhi gi mityeng makhada College of Agriculture Cow Imphal gi AICRP on honeybees and pollinator na Northeast Hills program gi makhada promoting scientific beekeeping for livelihood security haiba Chayol ama chupna chathagadaba training program ama Cow Imphal gi din Professor Indira Sarangthemna chief guest oina saruk yadun hagdokre iroi sembada leiba College of Agriculture gi conference hall da pangthokiba training program hagdokpagi thoram aduda Cow Imphal gi Department of Genetics and Plant Breeding gi Professor N Brajendra Singh na President COA Cow Imphal gi AICRP gi co-principal investigator Dr. KS Ibohal Singh amadi Department of Horticulture gi Professor Yu Chauba Singh na guest of honor Singh oina saruk yakhi Training program aduga mari lainana chief guest oina saruk yakhiba Director of Instruction and Dean Professor Indira Sarangthem na haikibada Thabak phangdriba naha singda khoilok tuna masana masabu thabak pijaba ngamnanaba training program kaya pangthokpa asina lomi singbu thongna hapli haibada haiman bathokloi hana lairamba khoilokpagi maong adugi matamga Chunana scientific oiba maongda matau karamna yamna laina khohi puthokadagi haibagi matangda chathagadoriba training program asina hena kanaba piragani haiki thauramgi saruk ama oina khoi upu singsu yenthoki training program asida Manipur gi district mapan haibadi Imphal East Imphal West Thoubal Bisnupur None Tamenglong Ukhrul Kamjong amadi Senapati dagi lomi kunthrarom na saruk yari ngasi ahan bagi oina COA Cow Imphal gi AICRP gi principal investigator Dr. Nilima Karam amadi B professional arambam Suchitra Devi na resource person sing oina tongan ba topic ta wangangki thauram gi manung channa saruk yariba lomi sing sakhang maikhang na baga loinana interaction su taunaki honey from the wild or naturally producing honeys we are only harvesting in olden days, but now we are in a trend of this culturing or rearing of honeybee and their harvesting of honeybee, then byproducts of honeybee. Because continuous years we are starting, and when this creep honeybee comes, then we started. We got some of the startup or some beekeepers friends. Then we started coordinating, and then
those who don't know before how to rear, how to do all these techniques, they became knowing and they started producing honeybee. And before this, Chandigarh pangthokiba kidney transplant patient singi oiba National PGI Transplant Games 2025 ta meter listing manga race walk ta silver medal laurakraba All Manipur Kidney Transplant Patients Welfare Association gi member oiriba Pukhrambam Anand Singbu ngasi Imphal International Airport ta yaurakpada association gi member sing Selen Digital gi Mihut Singh Loinana Thamna Pokpi Youth Workers Club ki Mihut Singh na harau taram na okhi Loisilakpada maruiba pau amok hana thamjari Maitai amadi kuki gi leiriba civil society organization singi tongan ba mihut kangbu sing yauna ngasi New Delhi da nakal ahum gi wari sanakre Churachandpur district ki New Zoveng village ta hui na chikpadagi sandokhan ba rabies laina santorakpa thengna badagi district magistrate Churachandpur na containment zone ni haina lauthokre Amadi Manipur dagi MLA kayana saruk yaduna Guwahati gi Rukmani Nagar Auditorium da pangthokiba ahanba Assam State Level Hun Thadau Cultural Festival 2025 haudokre ISCO media na sandok jaba Manipuri pau pungjasi faubagi oinadi matang swaisel loisinjare makhataba pau singidamak ISCO media bu adumak mityeng ta duna lebiyo